सिना कुंभ फिल्म मा इहान हानबोय ना इरांग सिगी मतुंग ददी अखोई आर्टिस्ट अखोई अरीबा आर्टिस्ट सिंगसिना कुंभ कांदा अखोई केनो तौर इसी इहान हानबोय ना थोरको फिल्म ओइबनिना मसिदा अखोई मयाम सोइनमकी येंगंगनी ना खले अदुना हाइरिबा अखोई मागी अखोई ट्रेलर थोरकबा मागी टीजर थोरकबा सिंगसिदा पीबा वाइब से मसी अखोई फिल्म से येंगबा मतमदा पुन्ना फंगबा ngambra masida pininga pau kaino akhoi message se akhoi punna mapung phana phangba ngambra haibdu yengnabai damakta ingasi laksab Jadraga ingunat na ubani Napachik na haige nang bunong siye Konjal thok na songe Aige nung siba Nung siba Aige mitatari saktam na haki Tha jadraga ingunat na ubani Napachik na haige nang bunong siye Konjal thok na songe aige nung sivi aige nung sivi Homespoon Production की latest Manipuri feature film अदु मथम बाले खोको फिल्म से बु येंगबला पिरिबा खोई ब्रदर की सकमिंग लेफम अमता हाइबियो ꯑꯩꯒꯤ ꯃꯤꯡ ꯊꯧꯉꯝꯕ ꯏꯔꯣꯏꯁꯦꯝꯕꯗꯒꯤ होंगम बाई रोशन मदगी अखोई ब्रदर्सना फिल्म से बु येंगबला पिरिबसी इसाई वखलोंदगी फिल्म से थोजो केंदोना करिगुम खरा येंगबा याबा यारंगनी हाइबगी आसादा लाखिब्रा ꯃꯥꯅꯦ ꯃꯥꯅꯦ ꯑꯗꯨꯃꯥꯏ ꯌꯥꯎꯔꯝꯒꯅꯤ ꯍꯥꯏꯅ अदुगुम खरा आसा तौसेबा ꯌꯦꯡꯗꯕ ꯑꯗꯨꯒꯤ ꯈꯔ ꯑꯅꯧꯕ ꯑꯃ ꯑꯣꯏꯒꯗ꯭ꯔꯥ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯌꯦꯡꯂꯛꯄ अनुभव अमा ओइगद्रा हाइबगी आसादा फिल्म से थमाले खोगारि फिल्म से येंगबला पिबनेबा सोंग लामिनबा इचल नौसिंग मरुफांसिंग कयामु ꯑꯩꯒꯤ ꯏꯃꯥꯟꯅꯕ ꯑꯃꯒ ꯑꯩꯒꯤ ꯏꯌꯥꯝꯕ ꯑꯃꯒ ꯂꯥꯛꯃꯤꯟꯅꯔꯦ ओइमानबमगे याममगा पुन्ना लामिनबनेबा को अदुगु ngasi फिल्म से हराव तयामना येंबिरो नुंगाइना येंबिरो मतुंदा होरेन फिल्म से येंगरो मतुंदा फिल्म दगी फंगपा अदुगुमला महावदो अमुक मियाव फमदा शेयर तो मिनसे याइ को ꯌꯥꯏ ꯊꯦꯡꯛ ꯌꯨ टेलर थादप मैम सिनेमाजे असुकी मतिक फजने खाले मरमदी खदगदा अबेनावना लौरिबा रोल अदगी थोइना अखैगी लौरिबा अदगी गोकिना अखैगी लौरिबा रोल जे असुकी मतिक टेलर उपर मतमदने अखैगी मयाम दा अखै जेनिममदि पोखरेबा अदुगा इदौनगा अखैगी लौबरोन जि याम फजबाय तारे अदुदना आइजे ngasiदि अखैगी सेकेंड शो येंबा तारगा जो आइजे फास्ट शोटिंग साइन हौगरेको अदु सिनेमा येंदगा जो सिनेमा येनिमना ngasa थबक थबम खंगदना तुम कय तार इसादा खोर खोर खोपल मेदाने अदमाय तारगा आइजे ngasiदि nganta ला कांदा सेकेंड शो गी रोटिंग दा आइना ना मांग था मोहम्मद असद लेफम हता दगी ओके लेंगली को मदम योरी कोई सासन योरी असगी फिल्म से होम फिल्म प्रोडक्शन की असिगम थमाले खोकसे अखोई ngasi प्रीमियर शो कापकनी ना ताबदा लाखपिरी ने को अदो करम आसादा फिल्म से येंगबदगी अखोई नुंगाइगनी नत्रगना फिल्म से येंगबदा करिगुम खरा अनोबो मैसेज कर फंगनी हाबगी आसा कमदौना नुंगाइगनी हाबगी आसादा लाखबनी आई कैंसर पेशेंट नी टोबैको कॉजेस कैंसर आई दुदको आई जो बॉम्बे योरगा आई जो कैंसर नारगा लैबा अदो एक्सरसाइज न चटबा रेडिएशन न खाबै कुजे दवा अदो थंबा लेखोसी टाइटल लंगी टाइटल नेम को अदुदा होरेन येला खानी येंदी येंजत्रि अदुना मरम ओरगा कमाइना थंबा लेखो अने थोलिनो थंबा लेना थंबा लेखोसी आधा Aigi mitatari saktam na haki Tha jadraga ingunat na ubani Napachik na haige nang bunong siye Konjal thok na songe Aigi nung siba Nung siba Aigi mitatari saktam na haki
ꯊꯥꯖꯗ꯭ꯔꯒ ꯌꯦꯡꯉꯨ ꯅꯛꯅ ꯎꯕꯅꯤ ꯑꯩꯈꯣꯏ ꯍꯣꯝ ꯐꯤꯂꯝꯁꯦ ꯄꯨꯊꯣꯛꯈꯤꯗꯕ ꯌꯥꯝ ꯀꯨꯏꯔꯦ ꯀꯣꯔꯣꯅꯥꯗꯒꯤ ꯑꯩꯈꯣꯏꯁꯦ ꯑꯗꯨꯝ ꯐꯤꯂꯝꯁꯦ ꯅꯝꯕ ꯌꯥꯗꯕꯗꯒꯤ ꯂꯦꯞꯈ꯭ꯔꯕꯅꯤ ꯌꯥꯒꯗ꯭ꯔꯥ ꯍꯥꯏꯅ ꯑꯃꯨꯛ ꯍꯧꯒꯦ ꯇꯧꯔꯨꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯂꯥꯟ ꯑꯃꯨꯛ ꯂꯥꯛꯁꯤꯟꯈꯤꯕ ꯑꯗꯨꯗꯒꯤ ꯑꯗꯨꯝ ꯂꯦꯞꯈ꯭ꯔꯦ ꯑꯗꯣ ꯇꯞꯅ ꯇꯞꯅ ꯑꯩꯈꯣꯏ ꯑꯃꯇꯪꯗꯤ ꯑꯃꯨꯛ ꯍꯧꯅꯕ ꯇꯧꯁꯤ ꯍꯥꯏꯅ ꯇꯧꯔꯛꯄ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯅ ꯀꯔꯝꯕ ꯁ꯭ꯀ꯭ꯔꯤꯞ ꯇꯧꯁꯤꯒꯦꯅ ꯑꯩꯈꯣꯏꯅ ꯈꯟꯅꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯃꯣꯏꯔꯥꯡꯊꯦꯝ ꯔꯥꯖꯦꯟꯗ꯭ꯔ ꯅꯦꯁꯅꯦꯜ ꯑꯦꯋꯥꯔꯗꯤ ꯃꯍꯥꯛꯅ ꯐꯣꯡꯕ ꯂꯥꯏꯔꯤꯛ ꯃꯌꯥꯝ ꯑꯃ ꯄꯥꯎ ꯑꯣꯏꯅ ꯄꯤꯔꯛꯑꯦ ꯑꯩꯈꯣꯏꯗ ꯑꯗꯨꯗ ꯄꯥꯕꯁꯤꯗ ꯃꯥꯒꯤ ꯆꯦꯞꯊꯔꯕ ꯏꯁꯤꯡ ꯄꯨꯜ ꯍꯥꯏꯕ ꯋꯥꯔꯤ ꯃꯆꯥꯒꯤ ꯂꯥꯏꯔꯤꯛ ꯑꯃꯈꯛ ꯄꯥꯖꯕꯅꯤ ꯑꯗꯨꯗ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯇꯪ ꯍꯥꯏꯕ ꯋꯥꯔꯤ ꯃꯆꯥ ꯑꯃꯈꯛ ꯌꯥꯎꯔꯝꯃꯤ ꯃꯁꯤ ꯑꯩꯈꯣꯏꯅ ꯃꯁꯤ ꯐꯤꯂꯝ ꯑꯣꯏꯅ ꯄꯨꯊꯣꯛꯄꯗ ꯌꯥꯒꯗꯧꯕ ꯃꯥꯜꯂꯤꯅꯦꯅ ꯈꯜꯂꯀꯥꯟꯗ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕ ꯔꯟꯖꯤꯠ ꯅꯤꯡꯊꯧꯖꯥ ꯃꯍꯥꯛꯀ ꯑꯩꯒꯁꯤ ꯌꯥꯝ ꯀꯨꯞꯅ ꯈꯟꯅꯩ ꯃꯁꯤꯒꯤ ꯐꯤꯂꯝꯁꯤ ꯁꯣꯏꯗꯅ ꯄꯨꯊꯣꯛꯄꯗ ꯃꯥꯏ ꯄꯥꯛꯀꯗꯧꯕ ꯃꯥꯜꯂꯤ ꯑꯣꯖꯥ ꯔꯥꯖꯦꯟꯒꯤꯁꯤ ꯌꯥꯝ ꯐꯖꯩꯌꯦꯅ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯇꯪ ꯍꯥꯏꯕ ꯋꯥꯔꯤ ꯃꯆꯥꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯃꯃꯤꯡꯁꯤꯗꯤ ꯑꯃꯨꯛ ꯑꯣꯟꯊꯣꯛꯑꯁꯤ ꯍꯥꯏꯗꯅ ꯇꯧꯔꯒ ꯍꯥꯏꯔꯤꯕ ꯊꯝꯕꯥꯜ ꯂꯩꯈꯣꯛ ꯍꯥꯏꯕ ꯐꯤꯂꯝ ꯑꯁꯦ ꯄꯨꯊꯣꯛꯆꯕꯅꯤ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯒꯤ ꯑꯆꯧꯕ ꯊꯧꯗꯥꯡ ꯌꯥꯝꯅ ꯇꯧꯖꯩ ꯑꯩꯒꯤ ꯃꯤꯠꯇ ꯇꯥꯔꯤ ꯁꯛꯇꯝ ꯅꯍꯥꯛꯀꯤ ꯊꯥꯖꯗ꯭ꯔꯒ ꯌꯦꯡꯉꯨ ꯅꯛꯅ ꯎꯕꯅꯤ ꯅꯛꯄ ꯆꯤꯛꯅ ꯍꯥꯏꯒꯦ ꯅꯪꯕꯨ ꯅꯨꯡꯁꯤꯌꯦ ꯅꯨꯡꯉꯥꯏ ꯀꯞꯄꯦ ꯌꯥꯝꯅ ꯏꯗꯧꯅꯅꯦ ꯑꯃꯨꯛ ꯅꯪ ꯑꯃꯨꯛ ꯍꯜꯂꯛꯈꯣꯀꯣꯅ ꯍꯥꯏꯕꯗꯣ ꯑꯗꯨꯗꯣ ꯑꯗꯨ ꯍꯥꯏꯕꯗꯣ ꯌꯥꯝ ꯀꯞꯅꯤꯡꯉꯦ ꯑꯩ ꯌꯨꯝꯁꯤꯗ ꯂꯩꯕ ꯉꯝꯃꯔꯣꯏ ꯑꯩ ꯀꯅꯥꯒꯤꯁꯨ ꯃꯣꯏꯇꯦꯝ ꯇꯥꯔꯔꯣꯏ 나 언니 ꯌꯥꯝ ꯊꯤ ꯅꯨꯡꯉꯥꯏꯔꯦ ꯍꯥꯏꯇꯥꯔꯦ ꯐꯤꯂꯝꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯦꯡꯕꯁꯨ ꯅꯨꯡꯉꯥꯏ ꯂꯩꯔꯤꯕ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯒꯤ ꯀꯔꯦꯟ ꯁꯤꯆꯨꯋꯦꯁꯟ ꯂꯩꯔꯤꯁꯤꯡꯁꯤꯗ ꯊꯃꯣꯏ ꯄꯦꯟꯕ ꯍꯥꯏꯇꯥꯔꯦ ꯊꯥꯒꯠꯆꯔꯤ ꯏꯆꯦ ꯍꯣꯏ ꯃꯌꯥꯝ ꯁꯨꯝ ꯐꯤꯂꯝ ꯊꯝꯕꯥꯜ ꯂꯩꯈꯣꯛ ꯌꯦꯡꯕꯤꯕꯁꯤꯕꯨ ꯀꯔꯤ ꯐꯥꯎꯕꯤꯒꯦ ꯄꯨꯛꯅꯤꯡꯗ ꯌꯥꯝ ꯅꯨꯡꯉꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯀꯞꯄ ꯅꯣꯛꯄ ꯂꯣꯏꯅ ꯌꯥꯎꯕ꯭ꯔꯣ ꯌꯥꯎꯋꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯌꯥꯝ ꯊꯥꯒꯠꯆꯔꯤ ꯐꯤꯂꯝ ꯑꯁꯤ ꯑꯗꯨꯝ ꯌꯦꯡꯕꯗ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯅꯨꯡꯉꯥꯏꯕꯗꯤ ꯐꯥꯎꯋꯦ ꯅꯨꯡꯉꯥꯏꯕꯗꯤ ꯐꯥꯎꯋꯦꯕ ꯑꯗ ꯀꯞꯄ ꯅꯣꯛꯄꯒꯤ ꯁꯤꯟꯗꯤ ꯌꯥꯎꯕꯤꯕ꯭ꯔꯣ ꯌꯥꯝ ꯊꯨꯅ ꯀꯞꯄ ꯑꯗꯨꯒ ꯍꯦꯛ ꯅꯦꯛꯁꯇ ꯑꯗꯨꯝ ꯅꯣꯛꯄ ꯑꯗꯨꯒꯨꯝꯕ ꯉꯝꯍꯜꯂꯦ ꯐꯤꯂꯝꯁꯦ ꯑꯃꯨꯛ ꯍꯟꯅ ꯃꯈꯥ ꯇꯥꯅ ꯑꯗꯨꯝ ꯌꯦꯡꯅꯤꯡꯕꯗꯤ ꯑꯗꯨꯝ ꯐꯥꯎꯕꯤꯕ꯭ꯔꯥ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯐꯥꯎꯋꯦ ꯍꯥꯏꯇꯥꯔꯦ ꯊꯥꯒꯠꯆꯔꯤ ꯇꯥꯃꯣꯒꯤ ꯑꯣꯏꯅꯗꯤ ꯑꯩꯈꯣꯏ ꯐꯤꯂꯝꯁꯤ ꯌꯦꯡꯕꯗ ꯀꯔꯤ ꯄꯨꯛꯅꯤꯡꯗ ꯀꯔꯤ ꯐꯥꯎꯕꯤꯕꯒꯦ ꯐꯤꯂꯝꯁꯤ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯃꯇꯝꯁꯤꯒꯤ ꯑꯣꯏꯅ ꯌꯥꯝ ꯆꯨꯅꯕ ꯐꯤꯂꯝ ꯑꯃ ꯑꯣꯏꯕ ꯃꯤ ꯑꯃꯅ ꯍꯦꯛ ꯌꯦꯡꯕꯗ ꯐꯤꯂꯝꯁꯤꯒꯤ ꯍꯦꯛ ꯌꯦꯡꯕ ꯃꯇꯝꯗ ꯊꯨꯛ ꯂꯥꯎꯕ ꯑꯃ ꯐꯥꯎꯕ ꯑꯗꯨꯅ ꯃꯁꯤ ꯌꯥꯝꯅ ꯑꯩꯒꯤ ꯃꯣꯠꯇ ꯌꯥꯝ ꯐꯖꯩꯑꯅ ꯈꯟꯖꯩ ꯑꯁ ꯉꯁꯤꯒꯤ ꯐꯤꯂꯝꯁꯤꯗꯤ ꯇꯥꯡꯅ ꯌꯦꯡꯕ꯭ꯔꯥ ꯀꯩꯅꯣ ꯊꯣꯛꯅ ꯐꯖꯈ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯂꯤꯂꯥ ꯁꯨꯃꯥꯡ ꯂꯤꯂꯥꯁꯨ ꯀꯣ ꯑꯩꯈꯣꯏꯒꯤ ꯁꯨꯝ ꯌꯦꯡꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯑꯅꯧꯕ ꯂꯤꯂꯥ ꯍꯥꯏꯅ ꯑꯃ ꯂꯩꯗꯅꯀꯣ ꯑꯗꯨꯃꯥꯏꯅ ꯍꯟꯗꯛꯀꯤꯁꯤ ꯁꯨꯝ ꯌꯦꯡꯉꯛꯄ ꯃꯇꯝꯗ ꯑꯩꯅ ꯔꯟꯖꯤꯠ ꯅꯤꯡꯊꯧꯖꯥꯒꯤ ꯐꯤꯂꯝꯁꯦ ꯑꯅꯧꯕ ꯐꯤꯂꯝ ꯑꯣꯏꯔꯦ ꯑꯅꯧꯕ ꯐꯤꯂꯝ ꯑꯣꯏꯔꯗꯤ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯂꯣꯀꯦꯁꯟꯒꯁꯤ ꯌꯨꯝ ꯈꯔꯗ ꯑꯗꯨꯝ ꯅꯝꯃꯒ ꯑꯥꯎꯠꯗꯣꯔꯒꯁꯤ ꯌꯥꯎꯗ꯭ꯔꯒꯁꯨ ꯋꯥꯔꯤꯁꯤꯗꯤ ꯍꯦꯛꯇ ꯀꯩꯅꯣꯝ ꯇꯧꯔꯦ ꯍꯥꯏꯗꯨꯅ ꯑꯗꯨꯅ ꯃꯁꯤꯗ ꯑꯩꯈꯣꯏꯒꯤ ꯏꯄꯨꯅꯒ ꯇꯧꯔꯤꯕ ꯑꯕꯦꯅꯥꯎꯅꯒ ꯇꯧꯔꯤꯕ ꯏꯊꯣꯏꯅꯒ ꯇꯧꯔꯤꯕ ꯑꯉꯛꯄ ꯐꯪꯕ ꯑꯦꯛꯇꯤꯡ ꯑꯣꯏꯔꯦ ꯃꯣꯏ ꯑꯅꯤ ꯑꯍꯨꯝꯒꯤ ꯐꯖꯅ ꯇꯧꯕ ꯂꯤꯂꯥꯁꯤꯗ ꯄꯨꯡ ꯑꯅꯤꯃꯨꯛ ꯁꯥꯡꯕ ꯂꯤꯂꯥꯁꯦ ꯍꯦꯛꯇ ꯃꯤꯀꯨꯞ ꯀꯥꯡꯗꯅ ꯍꯦꯛꯇ ꯁꯤꯟ ꯈꯨꯗꯤꯡꯒꯤ ꯐꯖꯕ ꯁꯨꯝ ꯍꯦꯟꯒꯠꯂꯛꯄꯗꯣ ꯁꯨꯝ ꯑꯍꯥꯟꯕ ꯁꯤꯟꯗꯁꯨ ꯑꯗꯨꯝ ꯐꯖꯕ ꯁꯨꯝ ꯃꯊꯪ ꯐꯖꯕ ꯁꯨꯝ ꯍꯦꯟꯒꯠꯂꯀꯥꯟꯗ ꯂꯥꯁ ꯁꯤꯟꯗ ꯏꯊꯥ ꯊꯥꯖꯗꯕ ꯈ꯭ꯋꯥꯏꯗꯒꯤ ꯀꯔꯣꯝꯗꯒꯤ ꯂꯩꯊꯩꯅꯣ ꯈꯪꯗꯕ ꯍꯦꯛꯇ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯅꯨꯡꯁꯤꯕ ꯍꯥꯏꯕꯗꯨꯒꯤꯀꯣ ꯑꯁꯣꯝꯗꯁꯨ ꯐꯪꯕ ꯁꯣꯝꯗ ꯐꯪꯕꯗ ꯂꯥꯁꯇ ꯃꯐꯝ ꯆꯥꯅ ꯌꯥꯝꯅ ꯑꯥꯏꯗꯤꯌꯦꯜ ꯋꯨꯃꯦꯟ ꯑꯃꯒꯤ ꯀꯔꯤ ꯍꯥꯏꯇꯥꯔꯦꯀꯣ ꯌꯥꯝꯅ ꯐꯤꯗꯝꯅꯤꯡꯉꯥꯏ ꯑꯣꯏꯕ ꯅꯨꯄꯤ ꯑꯃꯒꯤ ꯃꯥꯒꯤ ꯀꯩꯅꯣꯝ ꯐꯪꯈꯤꯕꯒꯤ ꯃꯑꯣꯡ ꯑꯃ ꯂꯩꯕꯗꯣ ꯑꯗꯨ
ꯌꯥꯝ ꯊꯥꯒꯠꯂꯦ ꯂꯧꯋꯦ ꯁꯤ ꯂꯥꯁ ꯌꯥꯝ ꯐꯖꯩ ꯅꯨꯡꯉꯥꯏꯕꯗꯤ ꯌꯥꯝ ꯐꯖꯔꯦ ꯐꯤꯂꯝꯁꯦꯀꯣ ꯑꯗꯨꯒ ꯀꯔꯤ ꯍꯥꯏꯅꯤ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤ ꯑꯣꯏꯕꯁꯤꯡꯒꯤ ꯊꯃꯣꯏꯗꯗꯤ ꯌꯥꯝ ꯀꯥꯏꯕ ꯑꯃꯗꯤ ꯑꯣꯏꯕ ꯊꯝꯕꯥꯜ ꯂꯩꯈꯣꯛꯁꯦ ꯍꯥꯏꯗꯤ ꯑꯩꯒꯤ ꯅꯤꯄꯥꯁꯤꯅ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃꯗ ꯋꯥꯈꯜꯁꯦ ꯁꯦꯔꯥꯟꯅꯔꯝꯒꯗ꯭ꯔꯥ ꯀꯥꯏꯅ ꯌꯥꯝ ꯈꯟꯖꯕꯗꯣ ꯑꯗꯨꯒꯤ ꯋꯥꯈꯜꯁꯦ ꯆꯞ ꯆꯥꯅ ꯐꯣꯡꯗꯣꯛꯄ ꯍꯥꯏꯇꯥꯔꯦ ꯑꯁꯤꯒꯨꯝꯕ ꯀꯌꯥꯁꯤ ꯁꯨꯝ ꯁꯥꯒꯠꯆꯔꯨꯕ ꯑꯩꯈꯣꯏ ꯄꯨꯛꯅꯤꯡ ꯋꯥꯈꯜꯒꯤ ꯀꯩꯅꯣ ꯉꯥꯛꯇꯅꯤ ꯗ꯭ꯔꯃꯥ ꯉꯥꯛꯇꯅꯤ ꯍꯥꯏꯅꯀꯣ ꯑꯗꯨꯕꯨ ꯃꯤꯠ ꯀꯨꯝꯍꯩ ꯑꯣꯏꯅꯗꯤ ꯌꯦꯡꯕꯗ ꯃꯁꯤ ꯄꯦꯟꯕꯤꯕ ꯑꯣꯏꯕꯤꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯄꯦꯜꯂꯦ ꯑꯗꯨꯝ ꯐꯖꯅ ꯄꯦꯜꯂꯦ ꯀꯦꯃꯦꯔꯥꯒꯤ ꯀꯔꯤꯒꯤ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯑꯥꯔꯇꯤꯁꯁꯤꯡꯁꯨ ꯌꯥꯝ ꯐꯖꯅ ꯃꯦꯀꯞꯀꯤ ꯁꯥꯎꯟꯒꯤ ꯂꯣꯏ ꯄꯦꯜꯂꯦ ꯌꯥꯝ ꯊꯥꯒꯠꯆꯔꯤ ꯁꯥꯔ ꯉꯁꯥꯏ ꯐꯤꯂꯝ ꯌꯦꯡꯕ ꯆꯪꯕꯤꯈꯤꯕꯗꯣ ꯑꯩꯈꯣꯏ ꯊꯝꯕꯥꯜ ꯂꯩꯈꯣꯛꯁꯦ ꯌꯦꯡꯂꯕ ꯃꯇꯨꯡꯗ ꯀꯔꯤ ꯐꯥꯎꯕꯤꯕꯒꯦ ꯁꯨꯝ ꯔꯤꯌꯦꯛꯁꯟ ꯃꯆꯥ ꯑꯃꯇ ꯊꯝꯕꯤꯔꯝꯃꯣ ꯀꯃꯦꯟ ꯑꯣꯏꯅ ꯐꯤꯂꯝꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯃꯥꯅ ꯑꯍꯟꯗꯣ ꯀꯩ ꯍꯥꯏꯅꯤ ꯂꯥꯁꯇꯗꯤ ꯃꯥ ꯊꯥꯗꯣꯛꯅꯤꯡꯕ ꯐꯤꯕꯝ ꯂꯥꯛꯄꯗꯣ ꯀꯣꯟꯅꯗꯤ ꯒꯣꯀꯨꯜꯒꯤꯁꯨ ꯃꯥꯒꯤ ꯐꯦꯃꯤꯂꯤ ꯑꯃ ꯂꯩꯔꯝꯕꯅꯤ ꯑꯗꯨ ꯀꯥꯏꯍꯟꯅꯤꯡꯗꯕꯗꯒꯤ ꯑꯍꯟꯗꯨꯒꯤ ꯃꯅꯥꯛꯇ ꯂꯩꯈꯤꯕ ꯃꯗꯨ ꯌꯥꯝꯅ ꯌꯦꯡꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯈ꯭ꯔꯦ ꯑꯗꯨꯝ ꯌꯥꯝ ꯅꯨꯡꯁꯤꯕ ꯋꯥꯔꯤ ꯑꯃ ꯑꯣꯏꯈ꯭ꯔꯦ ꯊꯥꯒꯠꯆꯔꯤ ꯁꯣꯝꯗ ꯈꯔ ꯂꯧꯁꯤ ꯑꯗꯨꯝ ꯂꯧꯔꯁꯤꯔꯥ ꯌꯥꯝ ꯐꯖꯩ ꯐꯤꯂꯝꯁꯦ ꯑꯗꯣ ꯀꯔꯤꯒꯨꯝꯕ ꯁꯤꯒꯤ ꯃꯦꯁꯦꯖꯁꯦ ꯍꯥꯏꯇꯥꯔꯦꯀꯣ ꯅꯨꯄꯤ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯑꯍꯥꯟꯕ ꯄꯥꯜꯂꯒꯗꯤ ꯍꯥꯏꯇꯥꯔꯦ ꯄꯥꯜꯂꯒꯗꯤ ꯑꯇꯣꯞꯄ ꯍꯥꯏꯗꯤ ꯃꯥꯒ ꯆꯥꯟꯅꯖꯗꯦꯗꯅꯀꯣ ꯍꯥꯏꯗꯤ ꯑꯍꯜ ꯑꯣꯏꯔꯕꯅꯦꯕ ꯃꯥꯒ ꯄꯥꯔꯠꯅꯔꯁꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯁꯨ ꯃꯥꯒꯤ ꯋꯥꯈꯜꯗꯗꯤ ꯑꯩꯈꯣꯏꯒꯤ ꯑꯍꯣꯡꯕ ꯑꯃ ꯂꯥꯛꯏꯗꯅ ꯑꯗꯨ ꯑꯍꯣꯡꯕ ꯑꯃ ꯂꯥꯛꯎꯕꯗꯣ ꯃꯉꯣꯟ ꯀꯩꯁꯨ ꯀꯥꯟꯅꯗꯦꯕ ꯍꯥꯏꯕꯗꯤ ꯃꯥꯒꯤ ꯑꯗꯨꯝ ꯑꯩꯈꯣꯏ ꯀꯩ ꯍꯥꯏꯅꯤ ꯍꯣꯏ ꯈꯣꯡꯐꯝꯗꯣ ꯂꯦꯡꯗꯅ ꯂꯩꯒꯗꯕꯅꯤ ꯍꯥꯏꯕꯒꯤ ꯃꯦꯁꯦꯖ ꯑꯃ ꯄꯤ ꯍꯥꯏꯇꯥꯔꯦ ꯊꯝꯕꯥꯜ ꯂꯩꯈꯣꯛꯁꯦ ꯌꯥꯝ ꯊꯤꯅ ꯐꯖꯩ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯗꯤ ꯅꯨꯄꯤꯅꯤꯅꯀꯣ ꯁꯤꯗꯩꯗ ꯄꯤꯔꯤꯕ ꯃꯦꯁꯦꯖꯁꯦ ꯌꯥꯝ ꯊꯤꯅ ꯐꯖꯩ ꯅꯨꯄꯤ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤꯗꯃꯛꯇꯗꯤꯀꯣ ꯍꯥꯏꯗꯤ ꯃꯥꯅ ꯌꯥꯝꯅ ꯃꯥꯒ ꯆꯥꯟꯅꯗꯕ ꯃꯥꯒꯤ ꯀꯣꯄꯜ ꯂꯥꯏꯕ ꯑꯃ ꯆꯪꯉꯨ ꯇꯥꯔꯒꯁꯨ ꯂꯥꯁꯇ ꯍꯥꯏꯗꯤ ꯃꯥꯒ ꯍꯦꯛ ꯂꯣꯏꯅꯔꯤꯕ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯗꯨ ꯅꯠꯇꯅ ꯃꯥꯒꯤ ꯀꯅꯥꯝꯇ ꯂꯩꯇꯦ ꯆꯤꯊꯔꯛꯄ ꯃꯇꯝꯗ ꯀꯣ ꯑꯗꯨꯅ ꯂꯦꯡꯗꯕ ꯏꯔꯜꯅꯤ ꯑꯩꯒꯤ ꯍꯁꯕꯦꯟ ꯍꯥꯏꯕꯁꯤꯅ ꯑꯩꯒꯤꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯂꯦꯡꯗꯕ ꯏꯔꯜꯅꯤ ꯍꯥꯏꯕꯁꯦ ꯄꯤꯕ ꯃꯦꯁꯦꯖꯅꯤ ꯑꯗꯨꯅ ꯃꯌꯥꯝ ꯄꯨꯟꯅ ꯑꯗꯨꯝ ꯌꯦꯡꯕꯗ ꯌꯥम थीना मेसेज पीबा फिल्म ने हाइजनिंग से याम नुंगाये इसामक्स यावजेबको से याम थीना नुंगाइजाने गसागी कइनोना करि गोकुलगा कइनोगा तौबगे अदुदा कइनोना इथोइना ngawjabado अदुगी बतांग सदम नुंसी अदुगा लासिन गी इदाउना सातिन बायरगा लेरमबदो अदुना याम थीना फजाय लंबाना लाइबक्सिदा आसुमना यो हाइना ऐसे ले लगी पुंसी आसुमना ले लगी पुंसी आसुमना फिल्म यामना फजै येंबदे याम तोंगाना मेसेज ओइबा हाइतारिको मयामना नुपी अमा ओइबेगी पब्लिक ता हुजिजि मयामना तौरिबसिंग सिगा मरि लेनना मसिदा मेसेज पि हाइतारे अदुगा फिल्म जी येंबदसु याम नुंगाइ अदुगा बाबोक सिंगदसु यामना फिल्म जी येंबदा पेलहनबा नुंगाइ हनबा मा फावे अदुगा आई वखल फिल्म जाइनि ये फिल्म हरकपदेगी ना फिल्म लोइगिबसे खंगहौदे हाइतारे ngasai yam nungai mani ri yengningba yengonda pama phawe adu haibadi ngasai film je hauropadagi na loibo yeng matam da film je yam thuna loisangiba engonda ngasai yam nungai ba haitare ko masida mingonda boring ohenba akhoi awa ba keno di lei hangi haitare thagachari